Bema abegi kada changlai adubu kadu punchai chaiduna sauna phamduna leirami Bema ngakna chensinduna abe kaidore tori baside abena sanaini kaino Bemana adubu asumna sanaba haunabro sidi angangna sanagadabane abe noki noki tawduna ai puknungda icha yaujabado aduinine Bema upai leita chairiba singdu loisilli adubu nakalamada among chairakli Bema di masadu wabani yadre abe nangbu tokloda abena tali ichaga sanaini Bema abegi manakta changsilaktuna abe angangdo wari soikapamani seba tooba abe pakhatna phamungda phatphamthai aduga mabukta pop thai to icha mama sanararoi seba kapnoba mama kapningeba ko kapkanoba mabukta amuka pop thajaduna se to abigi mataududa Bema nofet tauzai Numidangi matamni Bema thawbagi kada chak puduna changlai abena mana thokpa masana duna lei thawbadi che changsing yengduna leiri Bemana dada chak thawba Bema de yenglaktuna nangdi charabo Bemana aisu charani abesu pijabiro thawbana nangsu sida char sidana Bema thawbagi waduda harauna momo noksei khangaudana abe sauna Bema da mona thomai thawba sauna phukogotuna abe Bema thawbagi makhut phaduna dada abe sauna chensilaktuna Bemagi makhutu kanthatli cho paibi nomta aigi da thawbani nangi nate Bema nungaitana makhutu kanna paisinjai thawbana abe se maramopane amta phomthose thawbana haire haiduna abesu sat phomthai Bema tapna dada abebu magi khonduda amuktang pubiraga yengudana karigumba kharadang ningsingba ngambasu yai thawba ngakna Bema de yenglai tanjaduda abe sauna chak manakta leiriba khusaiduna thomai Bemana ima Bema makhutu paiduna phamthaki thawbana Bema pakhatna chensinduna Bemagi makhut paiduni yengli Bema kaida soke Bemagi khuning mayadu I thoktuna leirami thawba sauna phukogalaktuna abe kaino nang asuk yamna gyan tadribasbo ha angang masamukti nateduna nang abe kaptuna phamungda chensinki thawbasu makha taba ngamda mathanta saujaduna lei Bemana dada ai karisu sokte abebu themlaga chakse chathoknaba tawbiro adu hairamlaga Bema ningamdana thoki thawba abegi mataududa amuk nungaitaba poklai tapna abegi manakta changlaktuna abe se da soikre seba toklo chakse chanaba tawrosise abe hi launa kaptuna charoy amata ai mamagi manakta thilu ai bukanaptana nungsibide thawba nungaitana abe dana nangbu nungsibide haibado haigano da tabu ngamdi dagi pumnamakti nangne seba nangna kapo uraga da hingbagi mahaw mangi se hawolo abe kapaleptuna noksarai da thawba tu ai kaptre no thawba nokfet tawduna adunidana aigi abede dana haiba loinamak yabaneba abe amu noktuna laurai ho da thawba thawba noktuna hau tai hairo abe noktuna ho aduburo ai chak yam lameba thawbana inthoke dana abegi chak abe chak chana thawbada yingsarakuna thawbadasu ilai da thawba ai dang charise kaiginoba
ꯊꯧꯕꯅ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯑꯕꯦꯅ ꯄꯨꯛ ꯊꯜꯂꯒ ꯑꯩꯒꯤꯁꯨ ꯊꯟꯕꯅꯤ꯫ ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯁꯨ ꯑꯩꯒꯤꯗ ꯊꯧꯕꯅ ꯆꯥꯔꯗꯤ ꯌꯥꯔꯦ꯫ ꯊꯧꯕ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯑꯕꯦꯒꯤ ꯈꯖꯥꯏꯗ ꯆꯨꯞꯄꯤ꯫ ꯑꯕꯦꯅ ꯑꯁꯥ ꯏꯀꯥꯏꯌꯦ ꯆꯨꯞꯄꯛꯑꯦ꯫ ꯊꯧꯕ ꯅꯣꯛꯇꯨꯅ ꯍ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ꯫ ꯈꯖꯥꯏ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯨꯞꯄꯤ꯫ ꯑꯕꯦ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯖꯗꯨꯅ ꯑꯌꯥ ꯑꯃꯨꯛꯀꯁꯨ ꯆꯨꯞꯄꯦ꯫ ꯑꯕꯦꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯧꯕ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯑꯕꯦ ꯁꯦ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯇꯨꯝꯅꯕ꯫ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯊꯧꯕꯅ ꯁꯨꯕꯤꯔꯕ ꯃꯇꯨꯡ ꯑꯕꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯧꯕꯅ ꯑꯕꯦ ꯀꯔꯝꯕ ꯃꯤꯀꯨꯞꯇꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯗꯥ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯛꯀꯗꯕ? ꯗꯥ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯣ ꯀꯩꯗꯧꯕꯒꯦ? ꯑꯕꯦꯒꯤ ꯃꯃꯥꯏꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯗꯥꯅ ꯅꯪꯕꯨ ꯈꯨꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯕꯦ ꯅꯪꯅ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯉꯝꯅꯕ ꯗꯥ ꯈꯨꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯌꯦꯡꯒꯅꯤꯌꯦ꯫ ꯁꯣꯝꯗꯅ ꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯖꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯗꯗꯥ ꯅꯪꯒꯤ ꯀꯔꯤꯅ ꯇꯧꯗꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ? ꯇꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤ ꯆꯪꯂꯛꯏ꯫ ꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ? ꯕꯦꯝꯃꯅ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯀꯩ ꯂꯩꯔꯕꯒꯦ? ꯑꯌꯤꯡꯕꯤꯅ ꯁꯦꯁꯦ ꯅꯪ ꯅꯤꯅꯦꯒꯤ ꯀꯣꯜ ꯂꯥꯛꯄꯅꯤ꯫ ꯕꯦꯝꯃ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥ ꯅꯤꯅꯦꯒꯤ? ꯑꯌꯤꯡꯕꯤꯅ ꯁꯥꯟꯅꯖꯍꯧꯔꯣ ꯏꯃꯥꯁꯨ ꯇꯨꯝꯂꯨꯔꯒꯦꯀꯣ꯫ ꯕꯦꯝꯃꯅ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯝꯃ ꯍꯔꯥꯎꯅ ꯍꯜꯂꯣ ꯅꯤꯅꯦ꯫ ꯊꯕ ꯅꯨꯡꯉꯥꯏꯇꯅ ꯕꯦꯝꯃ ꯅꯪ ꯅꯤꯅꯦꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ? ꯕꯦꯝꯃ ꯇꯞꯅ ꯅꯤꯅꯦ꯫ ꯊꯕꯥꯅ ꯅꯤꯅꯦꯗ ꯅꯪꯒꯤ ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯦꯝꯃ ꯃꯄꯤꯗꯤ ꯁꯤꯟꯊꯖ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯕꯥꯅ ꯍꯥꯏꯌꯨ ꯏꯆꯥꯕꯨ ꯅꯤꯅꯦꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯍꯥꯏꯌꯨ꯫ ꯕꯦꯝꯃꯅ ꯅꯤꯅꯦ ꯅꯆꯥ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯂꯩꯖꯗꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯤꯅꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯊꯕꯥꯅ ꯐꯔꯦ ꯍꯌꯦꯡ ꯅꯤꯅꯦ ꯂꯥꯛꯀꯦ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯕꯦꯝꯃ ꯄꯥꯈꯠꯅ ꯅꯤꯅꯦ ꯀꯩꯒꯤꯅꯣ ꯂꯥꯛꯀꯅꯣ? ꯊꯕ ꯉꯛꯅ ꯕꯦꯝꯃ꯫ ꯕꯦꯝꯃ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯤꯅꯦ ꯋꯥꯒꯅꯤ ꯍꯥꯏꯖꯕꯅꯤ꯫ ꯏꯪꯈꯣꯜ ꯊꯥꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯅꯤꯅꯦꯅ ꯎꯅꯤꯡꯕꯗꯣ ꯑꯩ ꯂꯥꯛꯂꯒꯦ꯫ ꯊꯕꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ? ꯕꯦꯝꯃ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯤꯅꯦ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯅꯤ꯫ ꯊꯕꯥꯅ ꯊꯧꯕ ꯂꯩꯇ꯭ꯔꯣ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯕꯦꯝꯃꯅ ꯅꯤꯅꯦ ꯃꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ꯫ ꯊꯕ ꯅꯣꯛꯂꯗꯨꯅ ꯇꯧꯖꯔꯣ ꯅꯤꯅꯦ ꯊꯝꯂꯒꯦ ꯑꯗꯣ ꯂꯥꯛꯄ ꯀꯥꯎꯒꯅꯨꯀꯣ꯫ ꯕꯦꯝꯃꯅ ꯍꯣꯏ ꯊꯝꯃꯦ ꯅꯤꯅꯦ꯫ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡ ꯕꯦꯝꯃ ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯄ ꯉꯝꯈꯤꯒꯅꯤ? ꯑꯩꯒꯤ ꯐꯤꯕꯝꯗꯤ ꯂꯨꯁꯤꯜꯂꯛꯀꯅꯤ ꯑꯩ ꯀꯩꯗꯧꯒꯅꯤ? ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯃꯃꯥꯒꯤ ꯁꯅꯥ ꯃꯃꯥꯅ ꯏꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯁꯨ ꯅꯪꯍꯜꯂꯣꯏꯌꯦ꯫ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯀꯅꯥ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤꯌꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯕꯦꯝꯃ ꯃꯥꯏ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯑꯕꯦꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯣ꯫ ꯑꯌꯤꯡꯕꯤꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯕꯦꯝꯃꯅ ꯄꯣꯠꯆꯩ ꯈꯤꯇ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ꯫ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯂꯧꯕꯤꯔꯨꯔꯒꯦꯗꯅ ꯀꯔꯤꯅꯣ? ꯕꯦꯝꯃꯅ
ꯌꯥꯔꯅꯤ ꯏꯃꯥ ꯋꯥꯅꯕꯅꯦ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯑꯍꯤꯡꯕꯤꯅ ꯐꯖꯅ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯕꯦꯝꯃꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯍꯤꯡꯕꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯏ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕꯗ ꯆꯤꯝꯕꯥꯜ ꯑꯁꯤꯗꯒꯤ ꯊꯣꯛꯇꯦ ꯕꯦꯝꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯟꯁꯔꯟ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯕꯦꯝꯃ ꯅꯪ ꯅꯁꯥꯗꯨ ꯌꯥꯝ ꯋꯥꯍꯟꯒꯅꯨ ꯌꯥꯝ ꯁꯣꯛꯆꯟꯅꯁꯨ ꯎꯔꯦ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ ꯕꯦꯝꯃꯅ ꯐꯅꯤ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯍꯤꯗꯥꯛ ꯑꯅꯧꯕ ꯈꯔ ꯊꯥꯒꯦ ꯕꯦꯝꯃ ꯗꯣꯛꯇꯔꯗꯒꯤ ꯆꯦꯁꯤꯡꯗꯨ ꯂꯧꯔꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯅꯤ ꯌꯧꯕꯤꯔꯣ ꯕꯦꯝꯃꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯗꯨ ꯊꯧꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯕꯦꯝꯃ ꯎꯔꯕꯗ ꯉꯛꯅ ꯒꯥꯔꯤꯗꯨ ꯈꯪꯈꯥꯡ ꯈꯥꯝꯃꯤ ꯃꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯊꯧꯕ ꯕꯦꯝꯃꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯕꯦꯝꯃ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯧꯗꯨꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯉꯛꯅ ꯆꯠꯈ꯭ꯔꯤꯕ ꯕꯦꯝꯃꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯊꯧꯕ ꯃꯁꯥꯗꯨ ꯆꯤꯡꯅꯅ ꯑꯩꯕꯨ ꯆꯪꯉꯨꯈꯤꯁꯤꯔꯥ ꯑꯩ ꯕꯦꯝꯃꯗ ꯍꯪꯗꯕ ꯌꯥꯗꯦ ꯊꯧꯕ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯕꯦꯝꯃ ꯕꯦꯝꯃ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯦꯗꯨ ꯃꯣꯄꯥꯛ ꯃꯈꯥꯗ ꯁꯠ ꯂꯣꯠꯁꯤꯜꯂꯤ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯊꯧꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ ꯅꯦꯅꯦꯒꯤ ꯍꯤꯗꯥꯛ ꯍꯪꯂꯨꯕꯅꯦ ꯗꯗꯥ ꯊꯧꯕꯅ ꯑꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯑꯕꯦꯕꯨ ꯈꯨꯟꯗꯨꯗ ꯄꯨꯕꯤꯔꯨꯒꯦ ꯗ꯭ꯌꯨꯇꯤꯁꯨ ꯂꯩꯇꯦ ꯕꯦꯝꯃ ꯇꯞꯅ ꯍꯣꯏ ꯗꯗꯥ ꯊꯧꯕꯅ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯕꯦꯝꯃꯅ ꯗꯗꯥ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯊꯕꯛꯁꯨ ꯈꯔ ꯂꯩꯌꯦ ꯊꯧꯕꯅ ꯐꯔꯦ ꯐꯔꯦ ꯂꯣꯏꯁꯤꯟꯖꯍꯧꯔꯣ ꯊꯧꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯝꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯂꯩꯍꯧꯏ ꯊꯧꯕꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯕꯦꯕꯨ ꯌꯦꯡꯂꯛꯏ ꯑꯕꯦ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯆ ꯃꯕꯨꯛꯇ ꯅꯥꯟꯖꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯩꯒ ꯂꯩꯅꯕ ꯏꯇꯣꯝꯇ ꯋꯥꯏꯌꯦꯕ ꯅꯪꯒꯤ ꯄꯄꯥ ꯐꯠꯇꯦ ꯏꯇꯣꯝꯇ ꯊꯝꯃꯤꯁꯦ ꯎꯗ꯭ꯔꯥ ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯩꯁꯦꯕ ꯊꯧꯕ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯕꯦꯕꯨ ꯇꯨꯡꯗꯒꯤ ꯀꯣꯟꯕꯤꯗꯨꯅ ꯏꯁ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯛꯂꯗꯅ ꯗꯥꯒꯤ ꯊꯃꯣꯏꯗ ꯅꯪꯅꯦ ꯌꯥꯎꯔꯤꯕꯁꯦ ꯑꯕꯦ ꯁꯨꯛꯇꯣꯛꯇꯨꯅ ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯕꯣ ꯏꯁ ꯀꯗꯔꯗꯤ ꯊꯧꯕꯅ ꯍꯣ ꯅꯪꯗꯤꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯅꯅꯦ ꯑꯕꯦꯅ ꯑꯦ ꯑꯩꯗꯤ ꯃꯃꯥꯅꯦ ꯑꯉꯥꯡꯗꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯏ ꯊꯧꯕ ꯑꯕꯦꯒꯤ ꯃꯕꯨꯛꯇ ꯅꯥꯟꯕꯤꯗꯨꯅ ꯑꯝꯇꯕꯨ ꯌꯦꯡꯒꯦꯗꯅ ꯑꯕꯦꯅ ꯑꯁ ꯁꯩꯇ ꯈꯠꯂꯦꯍꯦ ꯑꯩ ꯅꯨꯄꯥꯁꯦ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯇꯨꯗ ꯈꯠꯄꯕꯨ ꯑꯕꯦ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯑꯩꯕꯨ ꯏꯇꯨ ꯀꯥꯏꯅ ꯐꯖꯩꯅꯦ ꯊꯧꯕꯅ ꯑꯕꯦ ꯑꯕꯦꯅ ꯀꯩꯅꯣ ꯊꯧꯕꯅ ꯑꯕꯦ ꯑꯕꯦꯅ ꯍꯥꯎ ꯊꯧꯕꯅ ꯑꯕꯦ ꯑꯕꯦꯅ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯊꯧꯕꯅ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ ꯑꯕꯦꯅ ꯇꯜꯂꯤ ꯊꯧꯕꯅ ꯀꯩꯒꯤ ꯑꯕꯦꯅ ꯗꯥ ꯊꯧꯕꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯅꯤ ꯑꯩ ꯗꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯀꯞꯅꯤ ꯊꯧꯕ ꯑꯕꯦꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯕꯤꯗꯨꯅ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯖꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯅꯤꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯣ ꯗꯗꯥ ꯏꯕꯥꯅꯤ ꯅꯍꯥꯟꯋꯥꯏ ꯐꯝꯐꯝꯗꯅꯤ ꯆꯠꯁꯦ ꯍꯥꯏꯔꯤꯕꯁꯦ ꯑꯕꯦ ꯍꯔꯥꯎꯅ ꯗꯥ ꯊꯧꯕ ꯆꯠꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯃꯠꯇ ꯎꯔꯔꯣꯏ ꯑꯕꯦꯅ ꯗꯥ ꯊꯧꯕ ꯑꯗꯨꯗꯤ ꯑꯩ ꯅꯨꯃꯤꯠ ꯀꯧꯊꯣꯛꯂꯨꯒꯦ ꯊꯧꯕꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯧꯔꯨꯗꯣꯏꯕ ꯑꯕꯦ ꯃꯈꯨꯠꯅ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯦ ꯅꯨꯃꯤꯠ ꯅꯪ ꯊꯨꯅ ꯊꯣꯛꯂꯛꯑꯣ
ꯗꯥ ꯊꯧꯕ ꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩꯅ ꯐꯨꯅꯤ ꯁꯨꯃꯥꯏꯅ ꯂꯥꯎꯗꯣꯏꯕ ꯊꯧꯕ ꯑꯕꯦꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯣꯛꯆꯔꯤ ꯊꯧꯕꯅ ꯅꯨꯃꯤꯠꯁꯨ ꯋꯥꯗꯨꯅ ꯇꯨꯝꯖꯕ ꯃꯇꯝꯅꯤ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯑꯕꯦ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯊꯝꯗꯨꯅ ꯆꯨꯝꯃꯤꯅꯦ ꯃꯣꯏꯁꯨ ꯋꯥꯔꯝꯒꯅꯤꯀꯣ ꯇꯨꯝꯖꯔꯁꯅꯨ ꯇꯨꯝꯖꯔꯁꯅꯨ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯧꯕ ꯈꯨꯟꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯤ ꯕꯦꯝꯃ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯗꯗꯥ ꯑꯕꯦ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯊꯧꯕꯅ ꯐꯃꯨꯡꯗ ꯐꯝ ꯂꯩꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣꯏꯔꯤ ꯕꯦꯝꯃ ꯑꯕꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯕꯦ ꯅꯪꯗꯤ ꯂꯣꯏꯁꯤꯜꯂꯔꯣꯏꯗ꯭ꯔꯣ ꯑꯕꯦꯅ ꯂꯣꯏꯔꯦ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯕꯦꯝꯃꯅ ꯂꯥꯛꯑꯣ ꯑꯩ ꯀꯦꯕꯤꯒꯦ ꯗꯗꯥꯅ ꯍꯦꯜꯂꯦ ꯐꯖꯕ ꯅꯪꯅ ꯍꯦꯟꯅꯕ ꯀꯦꯕꯤꯒꯦ ꯂꯥꯛꯑꯣ ꯑꯕꯦ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯆꯗꯨꯅ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯀꯦꯕꯤꯌꯣ ꯀꯦꯕꯤꯌꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯀꯥꯎꯔꯤ ꯊꯧꯕꯅ ꯕꯦꯝꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯒꯥꯔꯤ ꯑꯝꯇ ꯌꯦꯡꯂꯝꯒꯦ ꯊꯧꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯝꯃꯅ ꯑꯕꯦꯕꯨ ꯅꯝꯐꯥ ꯅꯝꯐꯥ ꯆꯝꯅ ꯀꯦꯕꯤꯗꯨꯅ ꯐꯤꯖꯣꯜ ꯍꯣꯡꯕꯤꯔꯤ ꯕꯦꯝꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯉꯣ ꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯦ ꯅꯪꯒꯤ ꯗꯥ ꯊꯧꯕ ꯍꯧꯒꯠꯄꯒ ꯉꯝꯃꯔꯣꯏ ꯑꯕꯦꯅ ꯑꯦ ꯑꯩꯒꯤ ꯗꯥ ꯊꯧꯕ ꯅꯥꯕ꯭ꯔꯣ ꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯗꯥ ꯊꯧꯕꯗꯣ ꯅꯪꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤꯕ ꯑꯕꯦꯅ ꯑꯌꯥ ꯑꯁꯦꯡꯕ꯭ꯔꯣ ꯌꯦꯡꯍꯜꯂꯨꯒꯦ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯈꯤ ꯗꯥ ꯊꯧꯕ ꯗꯥ ꯊꯧꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯊꯧꯕ ꯄꯥꯈꯠꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯕꯦꯅ ꯗꯥ ꯊꯧꯕ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯑꯩ ꯎꯕꯗ ꯉꯥꯎꯕ꯭ꯔꯥ ꯊꯧꯕ ꯑꯕꯦꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯈꯪꯍꯧꯗꯦ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯑꯕꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯐꯖꯗ꯭ꯔꯕꯣ ꯗꯥ ꯊꯧꯕ ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯐꯖꯩꯌꯦꯅ ꯊꯥꯗꯣꯔꯛꯏꯅꯤꯅꯦ ꯊꯧꯕ ꯑꯕꯦꯒꯤ ꯈꯨꯠ ꯄꯥꯏꯖꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯕꯒꯦ ꯀꯦꯗ꯭ꯔꯁꯨ ꯐꯖꯕꯤ ꯑꯩꯒꯤ ꯑꯕꯦꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯐꯖꯩꯌꯦ ꯑꯕꯦ ꯀꯞꯆꯔꯝꯕꯗꯒꯤ ꯅꯣꯛꯆꯔꯛꯇꯨꯅ ꯑꯗꯨꯅꯦꯕ ꯑꯩ ꯐꯖꯕꯅꯦꯕ ꯊꯧꯕꯅ ꯂꯥꯛꯑꯣ ꯒꯥꯔꯤꯗ ꯀꯥꯔꯣ ꯊꯦꯡꯂꯅꯤ ꯑꯕꯦꯅ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯕꯦꯝꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯔꯤꯕ ꯊꯃꯣꯏ ꯑꯅꯤꯁꯤꯕꯨ ꯑꯩꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯕ ꯑꯩ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛꯅꯤ ꯑꯕꯦꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯈꯤꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯗ꯭ꯔꯃꯦꯟ ꯊꯣꯡꯖꯤꯟꯗꯒꯤ ꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯇꯨꯅ ꯕꯦꯝꯃ ꯏꯃꯧꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯕꯦꯝꯃ ꯃꯀꯣꯛꯇ ꯏꯜꯂꯤꯕ ꯐꯤ ꯃꯆꯤꯗꯨꯅ ꯁꯠꯀꯨꯞꯇꯨꯅ ꯄꯥꯕꯨꯡ ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯗꯤꯌꯦ ꯗ꯭ꯔꯃꯦꯟꯅ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯔꯝꯅꯅꯤꯀꯣ ꯕꯦꯝꯃꯅ ꯄꯥꯕꯨꯡ ꯅꯃꯧ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯗ꯭ꯔꯃꯦꯟꯅ ꯅꯃꯥꯅ ꯀꯧꯍꯧꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯝꯗꯅ ꯊꯧꯕ ꯑꯃꯗꯤ ꯑꯕꯦ ꯈꯨꯟ ꯌꯧꯔꯕ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯂꯛꯏ ꯊꯧꯕꯅ ꯑꯕꯦ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯑꯕꯦ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯃꯛꯄꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯛꯅ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯕꯦꯅ ꯗꯥ ꯊꯧꯕ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯊꯧꯕꯅ ꯐꯖꯕꯗꯨꯗ ꯌꯦꯡꯂꯤꯅꯤ ꯑꯕꯦ ꯃꯊꯟꯇ ꯏꯀꯥꯏꯅ ꯅꯣꯛꯆꯗꯨꯅ ꯑꯗꯨꯅꯤꯗꯣ ꯑꯩꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯊꯥꯅꯤꯜꯅ ꯊꯧꯕ ꯑꯃꯗꯤ ꯑꯕꯦ ꯎꯕꯗ ꯉꯛꯅ ꯃꯌꯥ ꯀꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯈꯥꯕꯅ ꯀꯔꯤꯅꯣ ꯅꯌꯥꯗ ꯇꯤꯟ ꯆꯪꯕ ꯇꯥꯔꯦ ꯊꯥꯅꯤꯜꯅ ꯚꯥꯏ ꯑꯕꯦ 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 ꯈꯥꯕꯅ ꯀꯔꯤꯅꯣ ꯑꯕꯦ ꯑꯕꯦ ꯅꯪꯕꯨ ꯑꯥꯇꯃꯥꯒ ꯎꯅꯔꯕꯣ
ꯈꯥꯕ ꯉꯥꯡꯗꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯕꯦꯒ ꯊꯧꯕꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯨꯏꯁ ꯉꯛꯅ ꯇꯨꯡꯗ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯏ ꯃꯃꯤꯠꯀ ꯑꯃꯨꯛ ꯇꯒꯨ ꯇꯒꯨ ꯀꯨꯞꯇꯨꯅ ꯃꯈꯨꯠꯅ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯚꯥꯏ ꯑꯥꯗꯩꯁꯤꯕꯨ ꯊꯥꯅꯤꯜꯅ ꯃꯥꯅꯦ ꯑꯕꯦꯒ ꯊꯧꯕꯒꯅꯤ ꯈꯥꯕ ꯄꯥꯈꯠꯅ ꯑꯥꯇꯃꯥꯒ ꯑꯣꯏ ꯆꯥꯂꯣ ꯊꯥꯅꯤꯜꯅ ꯚꯥꯏ ꯑꯥꯇꯃꯥꯅ ꯒꯥꯔꯤ ꯊꯧꯅꯕ꯭ꯔꯣ ꯈꯥꯕ ꯃꯁꯥꯗꯨ ꯐꯤꯡꯒꯠꯂꯛꯏ ꯍꯦꯔꯥ ꯑꯕꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯊꯧꯕꯣꯏ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯅ ꯑꯣꯏ ꯅꯕꯥꯅꯤꯗꯤ ꯁꯣꯔ ꯍꯣꯜꯂꯝꯅꯤ ꯑꯣꯏꯔꯦ ꯊꯧꯕ ꯈꯥꯕ ꯎꯕꯗ ꯃꯁꯥꯗꯨ ꯁꯥꯎꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯑꯕꯦ ꯀꯤꯅ ꯊꯧꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯗꯥ ꯊꯧꯕ ꯃꯣꯏꯁꯤꯡꯁꯦ ꯀꯅꯥꯅꯣ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯆꯠꯁꯤꯜꯂꯛꯑꯣ ꯈꯥꯕꯅ ꯍ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦ ꯁꯤꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯈꯥꯕ ꯄꯦꯟꯅ ꯅꯣꯛꯂꯛꯏ ꯊꯥꯅꯤꯜꯁꯨ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯨꯊꯣꯝꯗꯨꯅꯗꯤ ꯉꯥꯎꯕ ꯇꯥꯕꯅꯤ ꯊꯧꯕ ꯉꯛꯅ ꯈꯥꯕꯗ ꯌꯦꯡꯂꯗꯨꯅ ꯒꯥꯔꯤ ꯈꯨꯊꯣꯝ ꯍꯥꯏꯕ ꯈꯥꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯑꯣꯏ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯕꯨꯡꯉꯣ ꯑꯩꯒꯤ ꯅꯄꯥꯜꯂꯅꯤ ꯅꯔꯥꯏꯕꯛ ꯐꯗꯅ ꯍꯤꯡꯂꯦ ꯑꯗꯨꯕꯨ ꯑꯃꯁꯤꯗꯤ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯊꯥꯅꯤꯜ ꯅꯣꯛꯇꯨꯅ ꯚꯥꯏ ꯁꯤꯗꯤ ꯂꯃꯟ ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯈꯥꯕꯅ ꯆꯠꯁꯤ ꯌꯥꯔꯅꯤ ꯚꯥꯏ ꯈꯥꯕ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯕ ꯍꯧꯏ ꯊꯧꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪ ꯎꯔꯛꯏ ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯈꯩ ꯂꯥꯎꯔꯗꯨꯅ ꯈꯥꯕꯒꯤ ꯌꯥꯡꯂꯦꯟꯗ ꯍꯥꯏꯒꯠꯇꯅ ꯀꯥꯎꯊꯣꯛꯈꯤ ꯑꯕꯦ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯕꯨ ꯍꯣꯟꯗꯨꯅ ꯀꯞꯂꯤ ꯗꯥ ꯊꯧꯕ ꯑꯩ ꯀꯤꯌꯦ ꯆꯠꯂꯁꯤ ꯈꯥꯕ ꯍꯧꯒꯠꯂꯛꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯌꯥꯡꯂꯦꯟꯗ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯛꯏ ꯊꯧꯕ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯕ ꯃꯕꯥꯅꯤ ꯂꯩꯃꯥꯏꯗ ꯅꯝꯅꯔꯤ ꯑꯕꯦ ꯍꯦꯛ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯊꯥꯅꯤꯜꯅ ꯑꯕꯦꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯛꯏ ꯑꯕꯦ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯔꯨꯝ ꯊꯧꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯐꯨꯅꯔꯤꯕ ꯑꯗꯨ ꯎꯔꯒ ꯃꯃꯤ ꯁꯥꯃꯤ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯇꯣꯝꯇ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯎꯏꯁꯤꯟꯖꯩ ꯑꯗꯨꯉꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯕ ꯊꯧꯕꯒꯤ ꯁꯦꯡꯂꯕ ꯁꯛꯇꯝ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯛꯂꯤ ꯈꯥꯕꯅ ꯊꯧꯕꯒꯤ ꯃꯉꯛꯁꯝ ꯆꯞꯂꯤꯕꯗꯨ ꯎꯕꯗ ꯑꯕꯦ ꯄꯥꯈꯠꯅ ꯍꯧꯒꯠꯄꯗꯤ ꯉꯝꯗ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯆꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯂꯥꯎꯔꯛꯏ ꯗꯥ ꯊꯧꯕ